Minister Nongthobam Birena da Kaithel Store gi outlet ama Gawagi Mapusada video conferencing gi kuthangda sangakre. November gi tang mapanda brown sugar kg ahumga gram chamnga homphumari ka konana mioi ani phagat khaba matungda Singat Police Station na brown sugar kg amaga gram chanipan marfu mari makata na phagat pa ngomkhre. Vote hadabagi chahi suraba sing amadi voting right fanglaba singbu vote hadabagi hak fanghanaba awareness piba yamna mathau tai haina CEO Rajesh Agarwal na phongdokre. Haukiba Englishing Anikatara Mapangi February Mapanda Pikli Binupi Macha Amabu Izat Manghan Kiba Masagi Jahi Kunithoi Suraba Mioi Ama Ngasi Salam Imucha Special Judge Fast Track Special Court Number 1 na Pokso Eki Makhada Jahi Taret Kasing Sangal Laina Bafado Pikre. Manipur da kumza Englishing Aniga Kulhundoi Femina Miss India Grand Finale Pangtuglagani. Masina lamdam asi dalam koiba lakpa migi masing hengal hanbagalunina lamdam asi gi pothok sing mapalam gi biyoy sing na sakhang lagani haina Chief Minister Nongthobam Birena phongdokre. Amadi Thaubalda Phaubai Mai amuk tharamle ising amadi har fangdabagi awaba marakta kanna khonaduna uzakhiba lawfam mahai charamdaida ahing amada maina tumna thadok piramba asi thamoi sokna nungaijadi haidi. IS News meeting tabiri ba khwai pumnamak pu JUSHY ASEM na taramna okjari. COVID-19 dagi ngakthoknaba khuttoina hambiyu hand sanitizer sizinabiyu mask upiyu fit taruk ki distance thambiyu yariba makai vaccine dose suna kapthokpiyu checksin bada pumnamaki yaifabani hauzik pau sandokna pizari. Chief Minister Nongthobam Birena da Kaithel Store gi outlet ama Gawagi Mapusada video conferencing gi kuthangda sangakre. Outlet asi Manipur Organic Mission Agency MOMA gi support kaloina na hangdokhibani. Thauram aduda CM na haiki madudi Manipur gi pothok asi haujikti mapalam gi state singna demand tawbagi chang hengalakli. Da Kaithel Store gumba exclusive store na indigenous ki oiba pothok sing gi marketing gi platform ama piragani. Da Kaithel Store na Manipur gi pothok puthokpada hai singba amasung natpu khanghanabagi mafam oibata natana farmer sing dasu sell thokpagi chang hengalhalagani. Malem gi miyamna hauzik organic ki pothok sing yamna pamnaba laiba maramna store asina customer kaya fangani haina CM na haiki. CM na pan cooperation gi kuthangda amasung anauba wakhalonda pothok puthokpagi thausilbu thagatpasu phongdoki. Da Kaithel Store gi outlet ahanba oina Pune da mamang chahida hangdoki. Ngasi gi thoram aduda Works Minister Govindas Konthaujam, Education Minister T.H. Basanta Kumar, Agriculture Minister Thonga Biswajit, Health Minister Dr. Sapam Ranjan, CAF and PD Minister L. Susindro, Mahut Minister Yumnam Khemsan, MLA Singh Loinana Official Gyasu Sarugyaki. Akoi lak kun mari manga kuntra kan lai jeba sidagi tawrei bana khoi mayam gi talent no khoi mayam gi activities yu kan ai khoi chokthok sei Manipur da sumna confine tawr ga leibagi mahutta khoi internationally talent sing khoi activities sing madu uthokpa ngamna no honori ba na khoi gi Kaithel Store gi activists puna ma habadare Kaithel activists si na ngai strike banda chanar mani hujikti activists se khoi na kaurei je industrialists entrepreneurs sing je khoi activists na kaurdam ni Akhil Bharatiya Vidyarthi Parishad ABVP ki mihut kangbu singna ngasi Chief Minister Nongthobam Birenga CM Secretariat ta unakre. SEIL Student Experience in Interstate Living Inbound Tour gi saruk am oina Manipur da lakpa mahiroi gi kangbu amasu CM ga unaba adu da sarugyaki. Chief Minister Nongthobam Birena ngasi Manipur Horse Riding and Polo Association MHRAPA gi member singa photo session ama pangthokre. CM Secretariat ta pangthokkiba thoram aduda CM na MHRAPA na handak November 19 dagi kunithoi fawba chathagadaba Chief Minister Sagol Kangjei Championship amadi Men's International Polo Tournament asiga chawba thaudang lauriba association ni haiki. Association asina Sagol Kangjei masana yokhatpada natana Manipuri pony bu ngak senduna thamlibani. Lengak asina Manipur gi tanglaba pony bu kannaba amasung pony breeding farm sing ningthina thamnaba khongthang kaya lakhotli haina makhataki.
November gi tang mapanda brown sugar kg 3 gram chamnga homfu mari ka konana mioi ani fagat khiba thodok adugi matungda FIR case asigi makhata na chatharakpa investigation da Singat police station na brown sugar kg 1 gram chanipan marfu mari makhata na fagat pangamkhre akaknaba pau ama phangbadagi Singat police station gi inspector Thangpu Ton Singh officer in charge SI Jinjasiam amasung ASI Haulian Khupna Luchingba Tim Amana Lancha Village area gi asukpa jungle amada operation chathaki maduda lotuna thamlamba bora khaw ama phangki maduda box samaga homfu manga yawba thengnaki hairiba box sing asida brown sugar ni chingnaba sapon case taramathoi phangki polam sing adu sub divisional magistrate Singat yauna sis tawki haina police tagi phangba paw amana phongdorakli fagalaba brown sugar adu kg amaga gram chanipan Marfu Marini, November Mapanda, Singat PS na brown sugar kg 3 gram, chamnga homfu mari fagat kiba adu tharaga, case asida fagat kiba brown sugar puna kg 5 gram, chamri nifunipan sukre. November Mapan gi thodok adu New Taikot Village manakta thokibane. Thodok adu da fa kiba mioi ani adudi ngamkholan giute, chahi nifu apokpa let khopau kawi, Monjang Village tagini. Singat tagi amana Mang Muanlian Hangkulen Chahi Nifutaruk Apokpa Laikidraba Gau Kholian Kawi Buangmun Village Singatagini. Aseng by electoral roll semba mathautai haina Chief Electoral Officer su oiriba Principal Secretary Election Rajesh Agarwal na phongdokre. Ngasi Chingmairong da laiba Classic Grande da pangthokkiba nomagi oiba state level consultative workshop on Electoral Literacy Club ki thoramda wafam asi Rajesh Agarwal na phongdokibani. Thoram aduda Education U ki Director Rangitabali Waikhom, Education S ki Director L Nandakumar, Additional Chief Electoral Officer N Pravin, Joint Chief Election Officer Ramananda Nomaikakpam, Joint Secretary Election K Bono amadi Electoral Literacy Club ki miyoi kayasu sarugyaki. Rajesh Agarwal na makataraduna vote thadabagi chahi suraba sing amadi voting right fanglaba singbu vote thadabagi hak fanghanaba awareness piba yamna mathautai chahi 19 suraba naha singbu voter list da channabagi damak chahi amada numit mari thamle voter chalhaudaba mioi singna voter list da chanbiduna isagi hak fanghanbiu haiki. Qualifying date is 1st January 2023 for the SSR, but there is also 3 more qualifying dates, that is 1st April, 1st July and 1st of October 2023. Any of the boys or girls are getting 18 years over next 9 months from 1st January 2023 to 1st October 2023, they can also apply for registration in electoral roll during this SSR. Haukiba Englising aniga tara mapan gi February mapanda pikli binupi macha amabu izat manghan kibaga Masagi chahi kunithoi suraba ponsangmam Johnson Kauba mioi ama ngasi salam imocha Special Judge Fast Track Special Court number 1 na Pokso Eki Section 4 gi makhada chahi taret kaisum sangda lainaba fadok pikiba ka loinana lupa lising tara gi fine pinaba raiwayan takre loinana victim gi maikaida lupa lakh ama makhai pinaba suwayan pikre. Ref case asida fadok taraba Potsangmam Johnson apokpa Birendra Laifam Kaisamthong Hodam Leirak Imphal West asi haukiba November 10 da court asida mara leire haina lauthokibani. Ngasi mahakpu Manipur Central Sajiwa Jail dagi court asida puthokduna sentence hearing zatharaba matungda chahi taret fadok pikibani. Court asigi order gi matung ina state government na victim compensation fund natraga atopa scheme dagi victim asida lupa lakh ama makhai gi compensation pinaba khanganke. Manipur da kumza Englising aniga kulhumdoi da pangthokadoriba Femina Miss India Grand Finale asina lamdam asida lamkoiba lakpa migi masing hengalhanba galoinana lamdam asigi pothok sing mapalam gi mioi sing na sakhangduna lalol itiki lamda khumang chawsinba ngamgani haina Chief Minister Nangthom Birenda phongdokre. Ngasi Bapuparada laiba Chief Minister Secretariat The Times Group amadi Manipur Tourism Department ka Femina Miss India Grand Finale lamdam asida pangthoknabagi Memorandum of Understanding MOU sahi tawbagi thoramda wafam asi Chief Minister Nongthom Birena phongdokibani. Thoram aduda Rajya Sabha gi MP Sanajawba Laisemba Minister Govindas Konthauzam, Minister Haikam Dingo, Minister Y Kemsan, Minister Awangbo Newmai, Tourism Cooperation of Manipur Limited ki Chairman Karam Siam, Times of India gi Managing Director Vinit Jain, Tourism Commissioner, Tourism Director amadi maru aiba official singsu sarugyaki.
Chief Minister na makha taraduna North East ki oina Manipur da ihan hanba Femina Miss India Grand Finale asi pangthokadauribani. Manipur asi Kanglup Kuntramari na khundaba tongan ba chatnabi amadi fizet chayet leizaba lamdam amani lamdam asida leiriba district khudimakta India gi mafam ataida uba phanglaroidaba fazaba amadi atangba potlam kayasu leiriba asi yengnaba mapalam gi miyoi sing lam koiba lakpiu hainasu CM na haiki. Districts like Senapati, Tamenglong, Sandhurst and Soshanpur leaves every visitor to our state spellbound. Destinations like Zuko Valley, Bunning Meadows and the Siroi Lily attracts many nature-loving tourists from all over the world. Besides our tourist attractions like the Loktak Lake, the Kaibul Lamjau National Park and the Sanai Deer at Vishnupur are attractions which are nowhere to be found in other part of the world. Times of India Managing Director Vinit Jaina Phongdokibada Manipur asi chahi lising aniga chamnga romdagi masagi puwari leizaba lamdam amane. Lamdam asida makal makha kayagi culture amadi lam koibagi mafam kaya leiri. Lamdam asigi nupi sing asi thauna lingjel leiba amadi honaba kanba galoinana sports ki lamdasu malem gi leibak singna sakhangnare Miss India Grand Finale pangthokpada khwaidagi mafam chaba lamdam ama oigani haiki. The finale of the 59th edition of Femina Miss India will be historic, as it would be the first time ever this event will be held in the Northeast, and the credit for that. Through this partnership, our endeavour will be to capture the essence of the state as the backdrop to our finale. This association strategically complements the brand's objective of inclusivity and diversity, and that of Manipur's objective of reaching out to the nation as a destination of culture and beauty. Ising fangdabagi amadi har fangdabagi awaba marakta kanna honaduna uzakiba lawfam mahai charamdaida ahing amada maina tumna thadok piramba asi thamoi sokna nungaizade sana fauba tauroidaba thabak asibu tauriba myoi asi thidok piduna action lakhotpiu haina saikhom thabana Manipur lenga ki puning chingsilakli. Thaubal district ki manung chanba khangabokta leiba angom lokolda low sangam amaromgi oigadaba khawraga thamba phawbot sing haukiba lebapokpa amadi yumsa kaisa numit ki lonaba ahingda sakhangdaba singna mai tumna thadokpiramle lawfam asi khangabok makha lekaidagi saikhom itomsa apokpa lekidraba S Gaurachandra lawsan lawraga ubani hairi mafam asida ngasi pangthokiba pawgi mifam amada S itom chagi loinabi thabana phongdorakpada Makhoi gini haibada karisu laite tumba machet chaba machet yamna wana honaduna lawfam asi lawsan oina ubani adubu ngarang nungthil phawbom khomnaba chatpada ut olaga leirambani mioi bagi minungsi machet amata laitana ahing amada maina tumna thadok piramba asi yamna pende Manipur lenga ki CM amadi mari leinaba singna mityeng changbiduna mara leiba sing fabiyu haina wafam thamlakli Thawong asibu yamna pendaba phongdokladuna Khangabok Jila Parisad ki ex-member TH Ras Mohona khun asida handak fawbom mai thabagi thawong ama chatharakle masi yamna nungaite lawmi singna chahi ama ising phangdabaga amadi har phangdabagi awaba kaya mayokladuna yamna wana honanjaraklaka yumda pukhalamdaida mai thadoktuna manghanbiba asi sanga na chatkadaba lichatni asigumba thawong asi makhatana tawbiganu mioiba aikhoigi Chakhaw gi mai chak oiriba faumai thaduna manghanba haibasi tawbiganu haiba wafamsu Rasmohona thamlakli amaromda SP Thawbal amadi OC gi timsu thodok thofamda chatuna yengsinkre hairi loinana Thawbal PS na case amasu lokhatuna thijenbagi thabaksu jathari hairi Manipur da haukiba pung kunmari da mioi amata COVID positive oiba thaingnakide ngasi punna sample chamaga supna mapan test tawbada negative oikibane Active case masing tara leiri. COVID Command Control Room dagi thadorakpa report ki matung ina laina laichat astagi fagalapagi chang sada marifutara nipan dasmik maritarukta lengduna leiri. Manipur da ngasi faubada punna mioi lakh tara taruk lising homfumathoi satret humra mari COVID test tokibagi manungda COVID positive oikiba mioi punna lakh kama lising kuntramapan jamapan supna mari sukre. Laichat asina maram oirega mioi leitaba yaukide. Amadi lamdam asida laichat asina maram oirega lekidaba apun bamigi masing lising ani chamaga nifumapanda leiri. Haukiba pung kunmari da India da nauna mioi
413 COVID positive oiba thengnakhre leina asina maram oiraga mioi ani leikide fagalakbagi changsat hengalaktuna chada 49.3 yaukhre apunba confirm case na koti mari lagni futaruk lising hom futaret sahum tara mathoi yaukhre active case na lising tare chamaga humdra mangada hantarakle leina asina maram oiraga leikidaba migi masing lak manga lising kuntra chamngani futaruk yaukhre leina asdagi naba faduna discharge tokhiba migi masing na koti mari lagni fumathoi lising kunmapan chamnga mari futara sukre leina asdagi ngakthoknaba vaccine kapthokhiba apunba migi masing na koti chani taramapan lak marfu mari lising yakai nipan chamnga henkre malemgi oina covid laicana khwaidigi hena sokalaba leibak singi manungda USA na ahanba India na anisubada amadi France na humsubada leibi awang nongpok state ki oina Assam na ahanba Mizoram na anisuba amadi Manipur na humsubada leibi Sangai Festival gi mang oina na Imphal West Commando na left na lokhalakpa cheksin tharangi saruk ama oina ngasi ayuk pung 3 minute ni fudagi 9 minute kuntra mga fawba chingmairong mamang lekai classic grande manakta leiba lodging amasung hotel sing yauna yumthong singda thiba humbagi thabak chathakre hotel taret amadi yumthong chamaga kunda amamamta oina changduna thiba humbagi thabak chathakhibaga loinana mioi chamaga kunrom verify tawkhi adum oinamak afa apungi paudi leite nakal amaromda CDO Imphal West ki kangbu amana pauna kaithel ki tongan ba mi leifam hotel tareta ayuk pung taret makhaidagi 9 minute nifu fawba thiba humbagi thabak chathaduna mioi kya verify tawkhre adum oinamak mifami pungi paudi leite hairi nakal amaromda CDO Imphal West na Thangal Bazar gi Kasturi crossing dagi hauraga Dharmasala Yaima store gi paring Boragali amasung Alugali da nungthil pung 3 minute nifu dagi 3 minute tara fawba operation chathaduna mioi chamaga marifu tara verify tawki mioi ahum makha taba verification chathanaba CTPS ta kusinaki ngarang lenga ki home department na sinduna ahanba Manipur Rifles ki banquet hall da pangthokhiba homecoming ceremony gi thoramda tongan ba lalholup manga gi kadars kuntra mathoi lengak ta khulai thadok tuna changjarakle haiba aduda yaukhiba People's Revolutionary Party of Kangleipak Pripak ki Lanmi Sanglup Red Army ki kadar taruk adu Pripak amasung masigi Lanmi Sanglup Red Army ga karigumba hiram amatada mari leimende haina aina thingkraba lalholup Pripak ki Department of Publicity and Propaganda gi Publicity Officer Mangal Khumana ngasi press thokpa cherol amana phongdurakli cherol aduna makha taraduna homecoming ceremony adugi thawong amana Pripak VC haiba ama thonjinduna Pripak manungda machet makai leiba oina miyamda lan uhanba honakhiba adu laibak thivani suklai leitaba party ama semjin sajilaga hapselakpa asinasu pangthokhiba homecoming ceremony adu semjin sajinbani haibasi masana adum taksare Pripakta Pripak VC haiba ama leite haibasi thengkhang kayarakta leibak miyamda sengdoktuna lakrabani maram aduna home ministry na hariba thawong asi makhatana chathadanaba amuka hanna phongdorakle pangthokhiba thoram adu Manipur lengakna semjin sajinduna ningtam yawl asibu masak thihanaba amadi miyamda lan uhanaba khonabada anemba thaki false propaganda ni BJP lengak lakpadagi maru oina Kangleipakta ingtappa hanjilagle haina lengaki makukna phongdokhiba wafam adu minaina mapu ningbagi wangangni haina lup asina lawi mapuna chanaba amasung lengaki khuchabi khara manaraga home ministry dagi senthang lokthaba yanaba amadi ningtam yaoloi sing yaol ihau tawningre haina leibak miyamda lana uhanaba sinba namthaki surrender drama makhal amani haina cherol aduna makhatana maral sirakle Valley and Hill Labor Unions Group VHLUG na sirakliba maral yumfam yaudaba aranba wafam ni haina Manipur Building and Other Construction Workers Welfare Board ki chairperson K. Sarat Kumar na phongdorakli Imphal gi New Secretariat laiba mahaki office chamber da ngasi pangthokpa paugi mifam amada mahagna haikibada labor card pairaba singi phangpham thokpa singpi naba board asina thaurang tauri hojik labor card paiba mioi lakamaga lising marifutara humdoi leiriba figure asi asengba ama khangdokpa mathau tari asengba adu khangdoklaba matungda Aadhaar card ta yumfam oiraga direct benefit ki khuthangda kanaba sing fanghangadaba oibana hana leiriba card sing screening tawbada matam khara lawbani pariba card sing asi chahi amagi oina piba card oibana matam loiraba sing amuk hana renew tawba mathau tari card ama sakraba matung chahi lisang sitna labor card ki kanaba lawba yade
कोविड लाइचत की मतुंग मियाम की कानाबा फंगहन्नबा होनरकपा मतम असिदा यूनियन असिना असिगुंबा वाफम फोंदोरकपा असिना अयतपा कया पीरे हाइकी बोर्ड असिना एक अमदी रूल की मतुंग इना थबक तौरी मतम लोइख्रबा कार्ड पारिबसिंगना मसाना खंगना मतम चाना रिन्यू तौफम थोई हाइकी लेबर अमना था अमगी लुपा तरा तरा चाही इमदा लुपा चाम कुन सी थीरगा मागी सी रिन्यू तौगदौबने अदु मोइना मदु सुंथी थीदना चाही ता मंगा तराय मांगदो सारगा लिसांग सिना कार्टुना बेनिफिट तानगनी हाबदुदी यारोइदबा सुमाय तौना लेजरिबा पोट पुनमक्तु कांथोय हारगा मखोइना बोर्ड इलिगेशन तौरपदो मदु चुमदे कार्ड रिन्यू तो हाबसे अखोइना हाइगदबा नते मोइ मसाना खंजगदो पोट अमने अखोइना हाइरिदुदी मोइ अनदर 15 डेज अमो चांस पिबनेबा चाही अम हेक सुबु नुमिता नोंगाबदा मोइ रिन्यू तौगदबसे मसाना तौजद्रगा अखोइना नोइ 15 डेज अमो चांस पिरगे तौरो सिगी मनु तौरो हाइबसिदा मोइना अखोइदा एलिगेशन ओइ तौखलगदी अखोइ रूल न पीबि मतुंगना 365 डेज हेक सुबुगा अखोइ कार्ड सिंगदो जेक तौरगा हाइरिबा बेनिफिट सिंगदो पीगनी फेस्टिवल अमा ओरिबा संगाई फेस्टिवल असिदा डिफरेंटली एबल सिंगी ओइबा स्टॉल पीबी यादब्रा संगाई फेस्टिवल खुदिंगी डिफरेंटली एबल सिंगी ओइबा स्टॉल पीबी यु हाइना चे थाबगा लुनना मीडिया फाउबा हापतुना अपील तौख्रे संगाई फेस्टिवल खुदिंगी स्टॉल पीबी यु हाइबदा मरई तौदुना चयतनबा पीरी टूरिज्म डिपार्टमेंट था अमा हेना वाटलिंगाइदगी चे थादुना अपील तौख्रबसु हंदकी फेस्टिवल असिदा स्टॉल हांगनबा थौरांग सिनबिद्री फेस्टिवल खुदिंगी डिसेबिलिटी सिंगबु नाथैरगा थंबिरी हाइना स्टेट प्लेटफॉर्म ऑफ डिसेबल्ड पीपल्स ऑर्गेनाइजेशन SPDPO मणिपुरना फोंदोरकले SPDPO की प्रेसिडेंट MD यूनुस खान थोकपा चेरोल अमगी मतुंग इना कुमजा इंग लिसिंग अनिगा तरामापन की संगाई फेस्टिवल दा अचौबा वाथोक अमा ओइके टूरिज्म डिपार्टमेंट की मकोक थोंगबा अमना डिफरेंटली एबल सिंगी ओइबा स्टॉल पीदुना सेम साबा लोइदुना थमलंबा अदु मथंगी नुमित्ता लौथोकलंबदगी खना चैनबा थोकी मतम अदुगी मरी लेनबा मिनिस्टर ना अनौबा स्टॉल थौरांग तौबीदुना मसामगना येंसिनके डिसेबिलिटीज सिंगी ओइना स्टॉल हांगबगी डिपोजिट ओइना थमखिबा सेनफम हंदोकनी हाइक्रबसु कुमजा इंग लिसिंग अनिगा कुनिथोइगी संगाई फेस्टिवल योक्सिलकबा फाउबा पैसा हंदना लेरी डिफरेंटली एबल सिंगी ओइबा स्टॉल अनिखक फ्रीदा पीबदा कया याबना अमांगबा लेबगे लेंगाकना थबक अमा तौबदा तसेंगना डिफरेंटली एबल सिंगबु खुनाई असिगी सरुक अमनी हाइना खलबदे मखोइबु मिराइफम थोक्ति हाइना चेरोल अदुना मखत तारकले मेघालय की सिलोंगदा नॉर्थ ईस्ट ओलंपिक एसोसिएशन सिंधुना था असिगी तरादगी तरातरुक फाउबा पांगथोकिबा नॉर्थ ईस्ट ओलंपिक गेम्स इंग्लिसिंग अनिगा कुनिथोइदा मणिपुरना पुन्ना मेडल चनी निफु लौदुना ओवरऑल टीम चैंपियन ओरकपदा मणिपुर ओलंपिक एसोसिएशन की हानगी वाइस प्रेसिडेंट NG तोंगयाइना थगतपा फोंदोरकले हाइरिबा इवेंट असिदा स्टेट निपान की ऑफिशियल अमसुंग सानारोय लिसिंग अहुमरोमना सरुक यादुना डिसिप्लिन तरा निपान दा अथोय अहेन तानखिबने गेम्स असिना अवांग नोंपोक लमदम की पिया मरकता नुंसी चानबा इंग तप्पा अमत ओइबगी वाखलोन अमसुंग लेबाक निंगबगी वाखलोन अदु हेनगरहलगनी हाइना फोंदोरकले गेम्स असि अहानबा ओइना कुमजा इंग लिसिंग अनिगा तरा निपान दा इम्फान दा पांगथोकिबने तोंगान तोंगानबा लमदा सिंथानिंगाई ओइबा थबक तौरिबा सिंगबु इकाई खुमनबा उतुना बहुजन साहित्य एकेडमी इंडिया ने पीरिबा साहित्य रत्न नेशनल अवार्ड कुमजा इंग लिसिंग अनिगा कुनिथोइगी ओइना यूनाइटेड चोंगथास इम्फाल की फाउंडर प्रेसिडेंट चोंगथाम तोंबदा पिरकले हाइना यूनाइटेड चोंगथास की वाइस प्रेसिडेंट थोकपा चेरोल अमना हाइरी हाइरिबा मना असि था असि की तारा हुमदोइदा दिल्ली की कारोल बागता लेबा गरवाल वावन दा पांगथोकिबा एकेडमी असि की अहुमलक सुबा नेशनल कॉन्फ्रेंस दा लाउथोकिबने सोंगथाम तोंबा लुप असिगी प्रेसिडेंट ओइना हौखिबा चाही निपानदगी मणिपुर की पुवारी की लमदा थिजिंदुना लाकली महांग असिगुंबा लमजनिंगाई ओइबा मना असि फंगलकपदा लुप असिना नुंगाइबा फोंदोरकले नेताजी सुभाष चंद्र बोस लिसिंग अमगा चामगा कुनमंगा बर्थ एनिवर्सरी सेलिब्रेशन मणिपुर स्टेट कमिटी ना सिंधुना मथंग थागी तरानी थोइदा मरफुहुमदोइ सुबा नुपी लाल निंगसिंग थरम इम्फाल की मेजोर खुलदा लेबा मणिपुर प्रेस क्लब ता पांगथोलगनी हाइना कमिटी असिगी सेक्रेटरी ना ngasi थोकपा चेरोल अमना खंगलकली मणिपुर की चेंग मपाल लमदा पुथोखिबा यारोय हाइना ब्रिटिश की मायोक्ता थौना लेना खोंजंग चंगसिनखिबी इमा सिंबु निंगसिंदुना पांगथोकदौरिबा थौरम असिदा मियामना सरुक यानबा चेरोल अदुना अपील तौरकले लमदम सिगी तोंगान तोंगान बा हिरम सिंगदा थबक तौरिबा मियोय कया ना ngasi लांजिंग अचौबदा लेबा ऑल एज होम दा सेल अमदि नोंगबदा चंगद्रबा याद्रबा असा अथक सिंग तिंगबांख्रे हौजिक सेमगतलिबा ऑल एज होम असिदा मतेंग ओइननबा कैसामपा लेमजम लेकाइदा लेबा मसागी चाही
humdoi surabi laisram damayanti debina Home asigi founder Dr. Mayengbam Kamala amadi Secretary KC Gita anigi mafamda lupal sing kungi sel oina tengbangki. Loinana thongam Debajani Devi Deputy Commandant 136 Battalion Assam Rifles amadi Kundrakpa Mayai Laikai degi Moirangtem Somorani Devi Deputy Commandant GC Langjing Anina Ahal Singda Blanket amadi acha athakki Polam Singh tengbangki. Lamdam sigi pukchel chauraba mioi kayana leptana all age home asida mating panglakpada home asigi founder president Dr. Mayengbam Kamalana miyambu tawimal khangba amadi thagatpa phongdurakli. Singzamai 360 na sinduna ahumlak suba laibak phabi singi khudol Englising aniga kunithoi North AOC da laiba hotel Imphal gi sangai hall da pangthokre. Connecting Kanglaipak with the World Haiba theme ga loinana Singzamai 360 na ningol chakauba Englising aniga kunithoi ga mari lenana ningol singi mafamda khudol tambagi thoram aduda Tourism Corporation of Manipur TCML gi chairman Karam Siam Babina Healthcare and Hospitality Industries Private Limited ki chairman amadi Managing Director Dr. Thangjam Dabali Singh Manipur University ki MIMS Department ki Associate Professor Dr. S. Kesorjit Singh amadi AIR Imphal gi hanegi Senior Announcer KK Wahengbam na sarugyaki. Tongan ba sponsor yangkai gi makhada lottery gi khutangda laibak fabi nupi yangkai da khudol mana tamkibaga lunena karaoke changdam na bada makok mathang takraba laibak fabi nupi ahumda khudol tamki. Thoramga mari lenena Karam Sam na haikibada aikoi na ngasi hingliba amadi pangthokliba thabak kaya asi tunggi khunai gi damagni aikoi gi khunai asida nupa pokpa matamda harawi adubu Manipur gi hiram khudingmaktadi nupi na mangjil thana thabak pangthokuna lakli. Nungai tribadi yum panba matamda nupi na nupada haibagi chatnabi leitabana yumba lambida thengthabagi mami chawna uriba asi tawbiganu haike. Singzamai 360 bu thagat pagalunena thoram asina malemgi mafam khudingmakta Manipuri nupi singbu saktak lagani haina phongdoke. Paumai Naga Union Imphal gi Annual Get Together 2022 pangthokre. Identity with One Culture haiba theme da pangthokiba ngasigi thoram aduda Social Welfare Minister Haikam Dingo Karong Assembly Constituency gi MLA J Kumu Sa Wangkai Kendra gi MLA Thangjam Arun Kumar yauna tongan ba mioi kya na sarugyaki. Thoram aduda sarugyaki ba Social Welfare Minister Haikam Dingo na lamdam asi tongan ba furup kaya punna khundamina ba lamdam amani Lamdam asida kundaminari ba furup sing amana amabu ikai khumnaba amadi nungsina loina ba mathautai ing tapa khunai ama purakpa haibasi kundaminari ba furup khudingmaki tafom thokpa thodagni furup gi akhuba mityang thadoknaraga aikhoi khudingmak hingminaba mathautai nungsina ba khaktana santi leiba lamdam ama purakpa ngamgani amaromda lamdam asi culture da ina khunba lamdam amani state asigi culture yaudana India gi culture semba oithokte haina balai haiki Ego ma'am, loy na thadok narakanda oneness, unity, love. Do ma'am do koi pora kanda koi Manipur se hena chakutpa, hena santi leiba, hena nungai ba, hena prosperous oiba. Development ta hena topa state sing sidagi hena develop oiba dung ba state mo oina no hona bada unity oina koi yamna nungsi chanana lemina bada kar oi. Taramari Raksuba Manipur State Film Awards Englishing aniga kunitoi fangkraba film singi oiba Sangai Film Festival Englishing aniga kunitoi pangthoknaba sem saba loire. Manipur State Film Development Society MSFDS na Manipur Sangai Festival Englishing aniga kunito gi saruk ama oina November gi tang kunmari dagi kunipan phauba pangthokadariba film festival asida punna feature film taramanga non feature films manga utkani hairi Hauzik pau gi marthata den break ama thamjari Ana Layengi office ki thabak amadi koiba chatpada India ki konung New Delhi da laifam leitabagi awaba koklagani Delhi airport kayam naknana lairiba Mahipalpur da Manipur miyam gi damakta leizare Hotel Ambrosia laifam gi oina lupa lising amadagi hauraga pung kunmari pickup amadi drop ki taxi service laigani restaurant service ka loinana tongan ba khudong chaba kaya phangbigani nungai raba pau amana Hotel Ambrosia dagi meter chamngarom chatlaga Vishal Mega Mart kilometer ani makhai chatlaga Ambience Mall, GLF Mall amadi irap laptana nungai raba mafam kaya yobada khudong charaba mafam amani ngasi ba contact tawbirau Hotel Ambrosia A217 Road number 6 Mahipalpur phone number 9643504772 Breaking matung na mayambu taram na okchari makataba pau pisari
कोरोना वायरस की येंगलगा फ्लाइट मनुंगदा पैसेंजर सिंगना फेस मास्क सिजिन्नद्रबसु यारगनी हाइना सिविल एविएशन मिनिस्ट्री ने लाक्तोखिबगा लोइनना फ्लाइट मनुंगदा मास्क सिजिन्नदबदा हाना लौरंबा फाइन अमदि पेनाल्टी सिंग लौबगी मथौ ताररोय हाइरि अदुम ओइनमक पैसेंजर सिंगना फ्लाइट मनुंगदा मास्क सिजिन्नबना हेना फै हाइनसु मिनिस्ट्री ना खंगलकली इंडिया की स्पेस की पुआरी दा अहानबा ओइना इंडियन स्पेस रिसर्च ऑर्गेनाइजेशन इसरो ना हयेंग आंध्र प्रदेश के श्रीहरिकोटा दगी प्राइवेट रॉकेट विक्रम सब ऑर्बिटल लॉन्च तौगदौरी हारिबा असिदा स्पेस मिनिस्टर डॉक्टर जितेंद्र सिंह ना श्रीहरिकोटा दा लैदुना हक्थेंगना सरुग्यागदौरी मिनिस्टर ना हाइकिबदा हयेंग थागतकदौरीबा रॉकेट असि इसरो की जर्नी दा अचौबा खोंगथांग अमा थांजिलगने हारिबा असि प्राइम मिनिस्टर नरेंद्र मोदी ना हौकिबा कुमजा इंग लिसिंग अनिगा कुंदा प्राइवेट सेक्टर ना स्पेस की लमदा खोंग थांजिनबा याहनखिबदगी ngamखिबनी हाइखि मथंग था दिसंबर की तांग अमदा पांगथोकदौरिबा गुजरात असेंबली मिखल की अहानबा फेस्टा पुना मिरेप चमापना लंबा थेंगनगदौरी दिसंबर की तांग मंगादा पांगथोकदौरिबा अनिसुबा फेस की दमक नसी मिरेप ओइगदबा सिंगना नॉमिनेशन फाइल तौबगी अरोइबा मतम ओइखिबगा लोइनना अहानबा फेस की मिखल की दमक मिरेप चे लौथोकपगी मतम ngasi लोइख्रे मरक असिदा ममांगदा पांगथोकिबा असेंबली मिखलदगी वोटर मसिंग हेना थोगलकनबा इलेक्शन कमीशन ऑफ इंडिया ना पांगथोकदौरिबा मिखल असिगी येंगलगा अफसर लोकशाही का कैंपेन पांगथोख्रे FIFA World Cup 2022 amadi Sangai Festival की कुम्हई येंगनबगीदमक Iscom Cable TV Network na miyamda free da set-top box bizari akaknaba masingni ngasimak adom gi manang nakpa Iscom gi LCO singda pau phaubiu khudong chaba asi natok hanbiganu phone number 98620901115 98629883555 amadi 977-455-9350 da contact tawbirau haina Iscom gi management gi maikaidagi khanglalakli Sazen tawduna hakjang fit oina thamnaba hotnabada angang sing asi brain power hengatuna lairik laisu tambada performance phagathanba ngamgani haina nauna chathakiba finding amana hairi sanabagi pau pizari था असेगी कुनमाथोइदगी हौदुना तोंगान तोंगानबा मफमसिंगदा पांगथोकदौरिबा संगाई फेस्टिवल की सरुक अम ओइना मणिपुर हॉर्स राइडिंग एंड पोलो एसोसिएशन सिंधुना था असेगी कुनिथोइदगी हौरगा USA UK अमदी इंडिया IPA इंडिया मणिपुर अमदी इंडिया नेवी की टीम सिंगना सरुक यारगा मपाल कांगजेबुंगदा पांगथोकदौरिबा 13 सुबा इंटरनेशनल पोलो टूर्नामेंट पुन्ना मणिपुर पोनी सगोल मरिफुतरा सिजिनदुना माई पाकना पांगथोकनबा सेम साबा लोइख्रे टूर्नामेंट असिगी मतंगदा ngasi मपाल कांगजेबुंगदा पांगथोखिबा पाउमी सिंगा उनबदा एसोसिएशन असिगी टेक्निकल चेयरमैन एन बेदजितना इंटरनेशनल पोलो टूर्नामेंट असि मालेम की तोंगान तोंगानबा लेबाक सिंगना पोलो मसाना असि अतोपा लेबाकदगी हौरखि हारिबा अदु मणिपुर हाइबा इंडिया की स्टेट असिदगी हौखिबनी हाइबा खंगहनबा पांडमदा पांगथोकपनी हाइखि मसाना असी मणिपुर की हौखिबनी हाइबा येननिंगाई अमता लैत्रे स्टेट असिदा सगोल कांगजे सिजिलक्पा मसाना असिदा सिजिनरिबा सगोल मुसिलखिबाबु कन्नबा पांडमदा इंटरनेशनल पोलो पांगथोकतबा यादे हाइदुना पांगथोकपा हौरखिबनी हाइना मखाताना फोंदोखि पोलो है मसाना से योखत यादी है वाखंदुदा अखोइना तौरपदगी हुजिक योखले सगोन मसिंजु खरगर हेंगले अफाफा सगोनसु अदुना सिम चथरदी अखोइ सगोनसु कनबंगामनी अरि गवर्नमेंटसु थवा यक्सन बिरे अरि संगाई फेस्टिवल लाए टूरिस्टिंग लाए फॉरेन टूरिस्टिंग मैम लाए अरि संगाई की टूरिज्म फेस्टिवल सिदसु सगोन कांगजे से वन ऑफ द मोस्ट इंपोर्टेंट इवेंट्स ओइरेबा पोलो से अदुना गवर्नमेंटसु याम थवा यक्सन बिरे अखोइ पांदम हाइबा सगोन योखतबा अरिगी अखोइ मणिपुरी ओरिजिन तौखिबा पोलो से अखोइ सिदा सिंगल हनबसे सी अखोइगी सिगी चावबा अखोइगी पांदम यूनिवर्सिटी स्पोर्ट्स कमिटी की मीटिंग मखादा स्टैंडर्ड कॉलेज कोंगबना युम्बु ओइरगा कॉलेज असिगी ऑडिटोरियम हॉलदा ngasi एन सुरेंद्र सिंह मेमोरियल मणिपुर यूनिवर्सिटी इंटर कॉलेज बेस्ट फिजिक मेल कॉम्पिटिशन पांगथोख्रे कॉम्पिटिशन असिदा कॉलेज 10 दगी सानरोय कुन्ना कांगलुप मंगादा सरुग्याखि कॉम्पिटिशन असिगी केजी होमफु कांगलुपता पोल स्टार कॉलेज हियांगलमगी सचिदानंदा लेमापोकपमना अहानबा पोजिशन लौखि बीरामंगोल कॉलेज
Sawombungi PH Aruna Anishuba position lawki. KZ Homfumanga Kanglupta Imphal College Kwa Kaithelgi and Nongis Nganbana Ahanba position lawki. Yumbu Standard College ki S Lanthoibana Anishuba position lawki. KZ Humra Kangluptana Standard College ki Thokchom Yaisana na Ahanba position lawki. KZ Humra Manga Kangluptana Western College ki L Nongthang na Ahanba position lawki. Competition asigi overall champion title More College ki Sarat Chandra Huirongbam na lawki. Team champion asi Yumbu Oriba Standard College na pointara nithoi fangduna lawki. Petty Group College Ukrul na pointaret fangduna team runners up ki title lawki. Department of Youth Affairs and Sports ki meeting makada Khelo India scheme gi manung chana Khelo India Center hangdokna ba ministry na khanglakpagi matung ina state asida fencing, cycling, boxing amadi badminton masanagi Khelo India Center hangdoknare. Ngasi District Youth Affairs and Sports Office Thobal gi manung chana lairiba Khangaboki United Judo Academy da Judo masanagi Khelo India Center hangdokre. Hangdokpagi thoramda Youth Affairs and Sports ki Director T Fulen Maitei, DYASO Thobal gi Officer T Chitaranjan, YAS ki Senior Finance Officer and Pari Thoihenba, YAS ki Deputy Director Training T Thoba, YAS ki Deputy Director Sports Y Boni Amadi, Assistant Director Sports Promotion L Anita Chanu Athoiba Mithunglen oina sarugyaki. Thorom asida YAS Director T Fulena Fongdorakibada Sports asi State asida hingnabagi pambay amani. Sports asi aikhoigi ida Laibaga lunena aikhoigi culture da yaukhrabani. Sports asi state asida makhatana chakholakkhigani haina fungdokhi. Angang se koina pokpadage koigi maitegi pawroda ningthada khangi haiduna hainaba lei admain tokna koina lairikta education da oiraroidaba means education da hojikti amna present world is very competitive tuition ju thade ade adagi oza tongan tongan home tutor mayamam su tawde ade adum aina kan honorabokta lairik sida piraroi na khallaba akoi dum angang sinse mama ampa na namphudal school da thabiba adagi keno da tawbibagi mohutta magi chanaba sinfam be it judo be it badminton be it football admain tokna thabiraga magi professional line da magi chanaba mafam da chachagibduna angang dugi career da hena Judo gi Khelo India Center asida International Judoka M Kiran Bala amadi National Judoka M Sana Thoina Sanaroi Kuntra Manga da takpi tambiragani. Center hangdokpaga mari lenana center asida sanagada ba judoka singna demonstration su utki. Khumukcham Joy Kisan ki sponsor makada All Manipur Football Association na sinu na haukiba August kundagi team taramapanna Group Anida Sarugyaraga sa Tharagliba Khumukcham Inaucha Singh Memorial Taramanga Suba Manipur State League Ngasi Lamlong Thongkong Artificial Turf Ground da sanakiba match amada Nesu Khuraina YUFC Ukrubu Gol Anisino da maithiba pikre. Match asi mai pakraba Nesu gi gol ani adu yumna monis da match ki minute kuntramathoi amadi nifu nipan chatpada chanki. Atopa match amadana MPSC Manipur Police amadi UKB Churachandpurna gol amamam chanaduna draw oikre. Match asida UKB gi amatang ngairaba gol adu match ki minute homfumanga chatpada Manglian Boy Naisel na chanki. MPSC gi amatang ngairaba gol na Lal Siam Thang Fimate na match ki minute humra mari chatpada chanki. Sa tharagli ba lik asigi hayeng numit yung ba pung tara nitoy ka minute tara chatpada YP HSU lalambung amadi SU Sagolbanga sanaragani. Nungtil pung aniga minute kun chatpada KIYC Khetri Iril Mapal amadi DM Rao Awang Sekmaiga sanaragani. Mathang sahi ki February amadagi taret fauba Lukthufa Muay Thai Academy Bangkok and Wat Tuk Ayutthaya Thailand da maming leiraba Prajosyo Tiger King Muay Thai Day gamari lenna international seminar ama pangthoklagani. Seminar asida sarugyaningba masagi valid Indian passport paiba martial arts sanaroi singna sarugyaba yagani. Sathok chasin amadi mathau taba chading masa na pugani haina Manipur Mixed Martial Art Association ki Publicity Secretary na thokpa Cherol amana hairi. Sarugyaning basingna Khurai Puthibada Leiba Association asigi mobile number 70056890003 9774176 292 da pau pharaktuna akupa marol khangba yagani hairi.
ngasi nomagi ay ngasagi pau pizari. Ngasi Manipurda khwaidagi sabagi chang Celsius degi kutaruk oiki. Khwaidagi ingbagi chang na Celsius degi 10.1 oiki. Nungsita yauba ising manilgi chang na ayukta sada 49 amadi nungthilna sada 48 oiki. Aroy bada maro iba pa umuka na tamsari. Chief Minister Nong Thomam Birena da Kaitel Store gi outlet amagawagi mapusada video conferencing ni kutangda sanggakre. November gi tang mapanda brown sugar kg ahunga gram chamnga homfumari ka konana miyoy ani phakraba matungda Singal Police Station na brown sugar kg amaga gram chanipan mafumari makata na fagatpa ngamkre. Vote hadabagi chahi suraba sing amadi voting right panglaba singbu vote hadabagi hak panghanaba awareness piba yamna mathau tai haina CEO Rajesh Agarwal na phongdokre. Haukiba Inglising anigatara mapangi February mapanda pikli binupi macha amabu izat mahan kiba masagi chahi kunithoy suraba miyoy ama ngasi salam imo cha special just fast track special court number 1 na pokso ek ki makada chahi taret kaisum sangda leinaba fadok pikre. Manipurda kumza Inglising aniga kulhumdoy Femina Miss India Grand Finale pangthuklagani. Masina lamdam asi dalam koiba lakpa migi masing hengat hanbagaloy na lamdam asi gi pothok sing mapalam gi miyoy sing na sakhanglagani haina Chief Minister Nong Thomam Birena phongdokre. Amadi Thaubalda phawbai mai amuk tharamle ising amadi har phangdabagi awaba marakta kanna honaduna uzakhiba lawfam mai mahai saramdaida ahing amada mai na tumna thadok piramba asi thamoy sokna nungaijade haidi. Ngasigi oina IS News na pizaba Manipuri pau matangas da loizare miring tabiriba khwai pumnamakpu khurumzari.